Hello guys, welcome back to another video of RJ Coding Tips. Mayam akoy ngasidi miyamna khwaidagi pambiba video amakha puduna laksari job ready resume natraga CV kamaina semgani from beginner to advanced adudagidi ATS friendly sigumba resume ji kamaina semgani haibado khoi ngasi video sida punna yengminagani. So without further ado, let's start the video. So mangda khoi habirakibagi matung inna pressure resume CV ko si matang khoi semdoini. So ngasi khoi na semgadom sida khoi na yengadoisi khoi ahanbada kamaina beginner na resume semgani adagidi advanced level da lakuna khoi na hena karma mongda ATS friendly resume semgani hadu naina mina seba ko. So ai sidai sida browser ma kapudun laksarage. So sidai sida aina prepare tawraga thamjabani. So prepare toward hambasida ahanda da laire resume habasi karino hajime ampuna khangminase. So resume habasi akoigi professional document amakhaneba ko professional document ni higher professional document sida akoina aihaki haijaba skills oigera technical any skill oigera adagidi ai experience education adagidi atopa ko akoigi haijaba khochaba adagi about myself introduction ga loina na loin mak suna loin mak yawgadaba detail document amakhakni haiba document sina koigi employers na traga bagi thawak kauriba mijing jena emagi resume jidi yamna frei kholi ga haibado adudo yenghan haidi kano to han doine ba yam laina khangkat han da lai han ga doine ba ko aduna haidi isam samna akoigi let's say technical gi staff ama kaure na traga koigi ko typing haiba koigi manager ama kaure khallo ko kauriba mije mahaki mana ICC skill hai adagidi IC site haina type tawba ngami gaina hairaga magi document tham taragadi adu document thabak ta thajanba matamda thak launa yengbada yam laina khangba ngamdoini o ma je du skill si lere kai aduduna dugumbagi damakta khoina resume je semgadabani ko so resume je amsamna khoigi about myself haibado adudune ko khai samsamba hai tai about myself ta document ama oidoini si je khoina thabak kauriba mijing da pigadoini. So se akoigi resume semagi thawak thorom tawbase haidi resume semaje mawong mayam ama lay akoigi dum cyber da sangaga ai resume amta semjage khotsage habsu tari sukaide adum yaganeba but akoi isana haijaraga ko isana semjaba yai aduduna akoigi beginners level up to advanced level da kamaina laibage ko aduduga koina ngasi koina si laiba pro intermediate fresher ko anyone can use this template natraga use this type haitare koi sigi ngasi video jata ka doriba mong jingje sinaraga koi resume sabi yaiba ko. So kai sagadoi do beginner da canva laire gravity right laire enhance CV rx resume singmo myam jingje yengba yaiba ko. So sida LinkedIn de ka ta wijo matang khada la kani dum hamthang ta hajarake so beginner level da mo koi yengse ko. So let's start creating with the beginners. So sidesida I canva gi sigi copy tawge I'm login tawre ko. So sidesida templates ana laibani resume gi template mayam ama khangkat tibia sidesida aina teacher gi bo hoigera teacher gi template ko teacher resume haigera teacher resume ko khoi gi resume da oja hoibagi oja ai ccc hai kholi ka haibagi mayam am laire adagidi any technical gi oigera natraga khoi gi video editor gi oigera hain tawdana resume makhal semba yadoneba sidagi hairiba template se pick up tawbiro aduga about me skills ka jine dum onthopiro adugo khoi gi oinadi technical oibanina software hire ko software gi resume yengi software gi resume da ko developer haptrase dum thoklani so sigi mayam jinji dagi dum khoin apamba pick tawraga resume mas habe pya ko jam samna let's say huji ama khak lo khat la yengsi si je phasaba male or let's say cafe ahana jidun tawrshime CJ aina customize to thope aduneba customize to thoga download tawraga ai resume seme haiduniba ko. So sida laire so CJ koina sanbirani software developer kaina ko sumaino ko pirani aduduga loina sida ai address hapirani India kaina ko adagidi ai career summary ai kai tawra ai kholai haibado so aina I work in here this ko work at do mamam khaki giraneba adagidi ai work experience aduduga loina ai ko sumaina makha tarpada yawriba web developer CCC haiba mayam jinje dum template oina pijarabanina sigi template sida koina mention biraga adugi matung ina dum semba yaiba skill laire khole si mayam jingse
ꯁꯤꯗꯤ ꯕꯤꯒꯤꯅꯔꯒꯤꯅꯤ ꯌꯥꯝ ꯆꯝꯕꯅꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯑꯣꯏꯒꯦꯀꯣ ꯐ꯭ꯔꯦꯁꯔꯒꯤ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯃꯊꯪꯗ ꯄ꯭ꯔꯣ ꯂꯥꯛꯀꯗꯣꯏꯅꯦ ꯁꯤ ꯐ꯭ꯔꯦꯁꯔꯒꯤ ꯑꯣꯏꯅ ꯀꯣ ꯁꯤꯗꯩꯁꯤꯗ ꯏꯔꯤꯁꯦ ꯐ꯭ꯔꯦꯁꯔꯒꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯌꯥꯒꯗꯣꯏꯅꯦ ꯁꯣ ꯁꯤꯒꯤ ꯁꯦꯝꯗꯣꯛꯄ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯨꯏꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯠ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯅ ꯋꯥꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯕꯤꯒꯤꯅꯔꯒꯤ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯀꯦꯟꯚꯥꯁꯦ ꯑꯗꯨꯝ ꯄꯣꯄꯨꯂꯔꯅꯤ ꯀꯦꯟꯚꯥ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯕꯤꯔꯣ ꯃꯥꯒꯤ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯑꯗꯨꯝ ꯆꯪꯕꯤꯔꯒ ꯁꯤꯁꯦ ꯑꯗꯨꯝ ꯃꯊꯪ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯇꯧꯈꯤꯕ ꯌꯥꯏꯑꯕ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗꯀꯣ ꯁꯤꯁꯤꯅꯤ ꯁꯣ ꯕꯤꯒꯤꯅꯔꯒꯤꯗ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯃꯨꯛ ꯇꯥꯛꯆꯒꯦ ꯅꯦꯛꯁꯇ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠ ꯀꯣ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠꯁꯤ ꯌꯦꯡꯁꯤ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯁꯣ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯒꯏꯟ ꯇꯧ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯂꯣꯒꯏꯟ ꯇꯧꯕꯤꯔꯅꯤ ꯑꯣꯔ ꯁ꯭ꯇꯥꯔꯠ ꯇꯧꯗꯣꯏꯅꯤ ꯀ꯭ꯔꯤꯌꯦꯠ ꯑ ꯅ꯭ꯌꯨ ꯑꯦꯀꯥꯎꯟ ꯀꯣ ꯑꯦꯀꯥꯎꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯂꯩꯔꯒꯗꯤ ꯐꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯅꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯗ ꯑꯩ ꯁꯥꯏꯟ ꯏꯟ ꯋꯤꯠ ꯒꯨꯒꯜ ꯇꯧꯔꯒꯦ ꯑꯗꯨꯝ ꯒꯨꯒꯜ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯌꯥꯔꯦ ꯑꯣꯀꯦ ꯑꯩ ꯍꯥꯟꯅꯒꯤ ꯂꯣꯒꯏꯟ ꯇꯧꯔꯒ ꯂꯩ ꯑꯗꯨ ꯑꯦꯛꯇꯤꯞ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯔꯤꯗꯥꯏꯔꯦꯛ ꯇꯧꯕꯤꯔꯛꯑꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯗꯣꯏꯁꯦ ꯔꯤꯖꯨꯃꯦ ꯊꯤꯒꯗꯣꯏꯅꯦꯕꯀꯣ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯂꯥꯛꯀꯦ ꯔꯤꯖꯨꯃꯦ ꯁꯣ ꯁꯤꯗꯩꯁꯤꯗ ꯔꯤꯖꯨꯃꯦ ꯔꯥꯏꯇꯔ ꯍꯥꯏꯁꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯊꯣꯛꯅ ꯂꯩꯀꯣ ꯔꯤꯖꯨꯃꯦ ꯔꯥꯏꯇꯔ ꯄꯔꯁꯣꯅꯦꯜ ꯇꯨꯜꯁ ꯍꯥꯏꯕ ꯑꯃꯒ ꯕꯦꯁ ꯑꯣꯟ ꯖꯣꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯁꯤ ꯑꯅꯤꯁꯤꯗ ꯑꯃ ꯍꯦꯛꯇ ꯈꯟꯕ ꯌꯥꯏꯀꯣ ꯑꯩ ꯄꯔꯁꯣꯅꯦꯜ ꯇꯨꯜꯁꯀꯤꯁꯦ ꯈꯟꯒꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯍꯥꯞꯄꯤꯔꯅꯤ ꯑꯗꯒꯤꯗꯤ ꯔꯣꯜꯁꯦ ꯁꯤꯒꯤ ꯑꯗꯨꯝ ꯗꯦꯕꯂꯞꯄꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯖꯨꯀꯦꯁꯅꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯅꯣ DCA ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯔꯦ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯄꯔ ꯑꯦꯟ ꯗꯤꯁ ꯀꯝꯄꯅꯤ ꯃꯥ ꯍꯥꯏꯕꯁꯤꯡꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯑꯩꯈꯣꯏꯅ ꯏꯕꯤꯒꯅꯦꯕꯀꯣ ꯑꯩ ꯄ꯭ꯔꯣꯖꯦꯛ ꯀꯩꯀꯩ ꯄ꯭ꯔꯣꯖꯦꯛ ꯁꯥꯔꯦ ꯀꯣ ꯁꯥꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩ ꯁꯤ ꯄ꯭ꯔꯣꯖꯦꯛ ꯁꯥꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯒꯤꯡ ꯋꯦꯕꯁꯥꯏꯠ ꯁꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯂꯦꯌꯔ ꯁꯥꯔꯦ ꯑꯗꯒꯤꯗꯤ ꯑꯦꯇꯦꯟꯗꯦꯟꯁ ꯃꯦꯅꯦꯖꯃꯦꯟ ꯁꯤꯁꯇꯦꯝ ꯁꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃꯈꯛ ꯀꯣ ꯏꯕ ꯌꯥꯔꯅꯤ ꯑꯗꯒꯤꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯀꯃꯥꯏꯅ ꯐꯪꯕꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯥꯏꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯈꯥ ꯇꯥꯅ ꯁꯨꯅ ꯁꯦꯝꯖꯔꯒꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯠ ꯀꯟꯇꯦꯟ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯣꯀꯦ ꯃꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯍꯥꯞꯄꯣ ꯍꯥꯏꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯅꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯣ ꯖꯁ ꯂꯨꯛꯀꯤꯡ ꯐꯣꯔ ꯖꯣബ്ꯁ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯐ꯭ꯔꯦꯁꯔꯒꯤ ꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯁꯤ ꯏꯁꯝ ꯁꯝꯅ C++ certified at this XYZ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤ ꯊꯥꯖꯤꯟꯈꯤꯔꯅꯦꯕ ꯊꯥꯖꯤꯜꯂꯁꯦ ꯃꯥꯅ ꯑꯣꯇꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠꯅ ꯄꯤꯔꯛꯑꯅꯦꯕꯀꯣ ꯎꯔꯦꯀꯣ ꯁꯤꯗ ꯁꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯎꯕꯤꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯔꯥꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯃꯔꯤꯒ ꯂꯣꯏꯅꯅ ꯄꯤꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯕꯠ ꯇꯦꯝꯄ꯭ꯂꯦꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯗꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯏꯖꯨꯀꯦꯁꯟ ꯕꯦꯆꯤꯂꯔ ꯀꯣ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯅꯤ ꯀꯩ ꯂꯝꯗ ꯀꯩ ꯆꯍꯤꯅꯣ ꯀꯔꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅꯣ ꯂꯣꯏ ꯏꯕꯤꯔꯅꯤ ꯗꯥꯇꯥ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯜꯒꯣꯔꯤꯖꯝ ꯑꯣꯕꯖꯦꯛ ꯑꯣꯔꯤꯌꯦꯟꯇꯦꯗ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯋꯦꯕ ꯗꯦꯕꯂꯞꯃꯦꯟ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯂꯦꯡꯒ꯭ꯋꯦꯖ ꯐ꯭ꯔꯦꯝꯋꯥꯔꯛ ꯂꯥꯏꯕ꯭ꯔꯦꯔꯤꯁ ꯑꯗꯨꯗꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯂꯄꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯂꯝꯗ ꯂꯩꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯣ ꯈꯔ ꯁꯦꯝꯗꯣꯛꯄꯗꯤ ꯍꯩꯅꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯦꯟꯚꯥꯗꯁꯨ ꯇꯧꯈꯤꯕꯗꯣ ꯀꯣ ꯀꯦꯟꯚꯥꯗꯁꯨ ꯑꯩꯈꯣꯏ ꯇꯦꯝꯄ꯭ꯂꯦꯠꯁꯇꯒꯤ ꯈꯜꯂꯒ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯂꯩꯕꯁꯦ ꯀꯁꯇꯃꯥꯏꯁ ꯇꯧꯊꯣꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠꯀꯤꯁꯤꯁꯨ ꯀꯁꯇꯃꯥꯏꯁ ꯇꯧꯊꯣꯛꯄ ꯌꯥꯗꯣꯏꯅꯦꯕꯀꯣ ꯏꯠꯁ ꯑꯣꯜ ꯑꯕꯥꯎꯠ ꯀꯁꯇꯃꯥꯏꯖꯦꯁꯟ ꯁꯣ ꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤꯗꯃꯛꯇ ꯎꯠꯂꯒ ꯍꯥꯏꯀꯣ ꯑꯩꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯀꯣꯟꯕꯗ ꯑꯩꯒꯤ ꯀꯣ ꯊꯕꯛ ꯆꯪꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯔꯤꯖꯨꯃꯦꯗꯣ ꯎꯠꯆꯔꯝꯒꯦꯕ ꯃꯌꯥꯝ ꯑꯗꯨꯝ ꯑꯗꯨꯗꯣ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯏꯟꯁꯄꯥꯌꯔꯠ ꯑꯣꯏꯕꯤꯕ ꯌꯥꯒꯅꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯃꯥꯏꯅ ꯁꯤꯗꯒꯤ ꯂꯥꯛꯏꯕ ꯃꯑꯣꯡꯁꯦ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯁꯇꯃꯥꯏꯁ ꯂꯣꯏ ꯇꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯒ ꯃꯥꯟꯅꯗꯦ ꯌꯥꯗꯦ ꯑꯁ ꯑꯩꯗꯤ ꯑꯗꯨꯅꯤ ꯃꯥꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯅ ꯈꯟꯕꯤꯒꯅꯣꯕ ꯀꯁꯇꯃꯥꯏꯖꯦꯁꯟꯗꯨꯗꯤ ꯁꯣꯝꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯒꯤꯗ ꯁ꯭ꯀꯤꯜꯗ ꯄꯥꯏꯊꯟ C++ ꯑꯗꯩ ꯖꯥꯚꯥ ꯁꯀ꯭ꯔꯤꯞ ꯃꯌꯥꯝ ꯏꯔꯦ ꯈꯜꯂꯣ ꯁꯣꯝꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯝꯃꯒ ꯖꯥꯚꯥ ꯁꯀ꯭ꯔꯤꯞ ꯏꯁꯜꯂꯒ ꯀꯣ ꯖꯥꯚꯥ ꯁꯀ꯭ꯔꯤꯞ ꯍꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯀꯥꯟꯅꯗꯦꯕ ꯑꯗꯨꯗꯨꯅ ꯀꯁꯇꯃꯥꯏꯖꯦꯁꯟꯗꯨ ꯁꯣꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦꯕꯀꯣ ꯀꯁꯇꯃꯥꯏꯖꯦꯁꯟ ꯇꯧꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯁꯦꯝꯗꯣꯛꯄꯤꯒꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤꯁꯤꯡꯁꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯃꯊꯪ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ AIꯗ ꯑꯗꯨꯝ ꯇꯧꯔꯒ ꯑꯛꯁꯐꯣꯔꯗ ꯆꯦꯟꯖꯦꯁ ꯁꯤꯃ ꯍꯥꯞꯄ ꯌꯥꯏ ꯁꯤꯃ ꯂꯩꯔꯦ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯑꯅꯤ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯒꯤꯅꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯩꯁꯨ ꯆꯪꯗꯕ ꯇꯛ ꯀꯣꯄꯤ ꯄꯦꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄ꯭ꯂꯦꯠ ꯑꯣꯏꯅ ꯐꯤꯜ ꯇꯧꯕ ꯌꯥꯕꯁꯦ ꯁꯤꯒꯤ ꯀꯦꯟꯚꯥꯒ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠꯀ ꯑꯅꯤꯁꯦ ꯂꯩ ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯦꯟꯍꯥꯟꯁ CVꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤꯗꯨꯝ ꯑꯩ ꯆꯞ ꯃꯥꯟꯅꯅ ꯁꯣꯝꯗ ꯕ꯭ꯔꯥꯎꯖꯔꯗ ꯍꯥꯡꯇꯣꯛꯑꯦ
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯏꯟ ꯏꯟ ꯇꯧꯔꯦ ꯑꯦꯀꯥꯎꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯦ ꯑꯩ ꯁꯤ ꯁꯥꯏꯟ ꯏꯟ ꯇꯧꯔꯦꯀꯣ ꯑꯗꯨꯗꯨꯒ ꯁꯤ ꯑꯩꯅ ꯆꯪꯉꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯇꯦꯝꯄ꯭ꯂꯦꯠ ꯌꯦꯡꯁꯤ ꯁꯣ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔꯒꯤ ꯑꯗꯒꯤꯗꯤ ꯕꯤꯖꯤꯅꯦꯁ ꯑꯦꯅꯥꯂꯥꯏꯁꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯀꯤ ꯗꯇꯥ ꯁꯥꯏꯟꯇꯤꯁꯀꯤ ꯃꯌꯥꯝ ꯑꯃꯈꯛ ꯄꯤꯔꯦꯀꯣ ꯕꯤꯖꯤꯅꯦꯁ ꯃꯦꯅꯦꯖꯔ ꯁꯣꯐꯋꯦꯔ ꯏꯟꯖꯤꯅꯤꯌꯔ ꯑꯩꯈꯣꯏ ꯁꯣꯐꯋꯦꯔ ꯏꯟꯖꯤꯅꯤꯌꯔꯒꯤꯁꯦ ꯂꯧꯖꯦꯕꯀꯣ ꯑꯗꯨꯒ ꯆꯪꯉꯒ ꯁꯤꯁꯦ ꯑꯣꯏꯅ ꯃꯣꯗꯤꯐꯥꯏ ꯇꯧꯖꯦꯕ edit and download PDFꯗꯣ edit ꯇꯧꯕꯤꯔꯛꯑꯅꯤ ꯃꯥꯅ ꯀꯣ ꯑꯩꯈꯣꯏ ꯁꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯣ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯅꯧꯕ ꯑꯃ ꯄꯤꯔꯛꯑꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯣꯟꯊꯣꯛꯀꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ ꯀꯁꯇꯃꯥꯏꯖꯦꯁꯟ ꯇꯧꯗꯨꯅꯦꯕ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯀꯁꯇꯃꯥꯏꯁ ꯇꯧꯊꯣꯛꯑꯒ ꯇꯦꯝꯄ꯭ꯂꯦꯠꯇꯒꯤ ꯂꯣꯏꯅꯃꯛ ꯀꯁꯇꯃꯥꯏꯁ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯗꯨꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯁꯤ ꯄꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯃꯒ ꯍꯥꯏꯖꯍꯧꯒꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕꯗꯣ ꯁꯤꯒꯤꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕꯁꯦ ꯁꯤ ꯑꯃ ꯁꯦꯝꯕ ꯂꯣꯏꯔꯦ ꯈꯜꯂꯁꯦꯕꯀꯣ ꯁꯦꯝꯕ ꯂꯣꯏꯔꯒ ꯁꯤꯌꯔ ꯅꯝꯕꯤꯔꯅꯤ ꯁꯤꯌꯔ ꯅꯝꯃꯒ ꯗꯥꯎꯟꯂꯣꯗ ꯇꯧꯗꯣꯏꯅꯦ ꯗꯥꯎꯟꯂꯣꯗꯁꯦ PDFꯇ ꯇꯧꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ PDFꯀꯤ ꯑꯣꯏꯕ ꯔꯤꯖꯨꯃꯤ ꯑꯃ ꯐꯪꯒꯅꯤ ꯁꯤꯁꯦ ꯑꯩꯅ ꯄ꯭ꯔꯤꯟꯠ ꯇꯧꯊꯣꯛꯑꯒ ꯄꯨꯔꯒ ꯆꯠꯄ ꯌꯥꯔꯦꯕꯀꯣ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠꯀꯤꯁꯨꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯕ ꯑꯣꯀꯦ ꯁꯤꯁꯦ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ TXT ꯇꯧꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯁꯤ ꯑꯣꯄꯟ ꯇꯧꯁꯦꯕ ꯑꯣꯄꯟ ꯇꯧꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯃ ꯊꯣꯛꯂꯛꯑꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯆꯪꯉꯒ ꯋꯥꯔꯗ ꯗꯣꯀꯨꯃꯦꯟꯠꯀꯨꯝꯕꯗ ꯆꯪꯉꯒ ꯏꯗꯤꯠ ꯇꯧꯊꯣꯛꯑꯒ ꯁꯦꯝꯕ ꯌꯥꯗꯣꯏꯅꯦꯕ ꯁꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯈꯪꯉꯤꯁꯦ ꯀꯦꯟꯚꯥꯒ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠꯀ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯍꯥꯟꯁ CVꯒꯤꯁꯨ ꯃꯥꯒꯤꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯕ ꯌꯥꯗꯣꯏꯅꯦꯕ ꯕꯠ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯔꯤꯖꯨꯃꯤꯁꯦ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯀꯥꯟꯗ ꯃꯥꯒꯤ ꯁꯤꯒꯤ ꯕ꯭ꯔꯥꯟꯗꯤꯡꯁꯦ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯑꯦꯟꯍꯥꯟꯁ CVꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯕ꯭ꯔꯥꯟꯗꯤꯡ ꯔꯤꯃꯨꯚ ꯇꯧꯒꯦꯗꯤ ꯄꯩꯁꯥ ꯊꯤꯌꯣ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯩꯗꯧꯕꯩ ꯊꯤꯔꯨꯅꯤ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ATSꯀꯤ ꯆꯦꯛ ꯀꯥꯏꯅ ꯁꯤꯗꯒ ꯂꯩꯔꯤ ꯁꯤ ꯀꯣꯟꯅ ꯂꯥꯛꯀꯗꯕꯅꯦꯕꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯔꯣꯏ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤ ꯆꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯗꯥ ꯁꯦꯝꯗꯣꯛ ꯈꯣꯠꯇꯣꯛ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯄ꯭ꯔꯣ ꯐꯤꯆꯔꯁ ꯑꯣꯏꯅ ꯆꯠꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯣ ꯄꯥꯝꯗꯦꯕꯀꯣ ꯐ꯭ꯔꯤꯗꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯂꯩꯔꯦ ꯌꯥꯏꯌꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯆꯠꯂꯅꯤ ꯍꯣꯝꯗ ꯆꯠꯂꯁꯤ ꯁꯨꯃꯥꯏꯅ ꯑꯦꯟꯍꯥꯟꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯁꯤ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯠꯇ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕ ꯍꯧꯖꯤꯛꯀꯤ PDFꯇꯣ ꯑꯗꯨꯗꯣ ꯁꯤꯗꯩꯁꯤꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯀꯥꯟꯗ ꯏꯆꯝ ꯆꯝꯅ ꯔꯦꯖꯨꯃꯦ ꯊꯥꯔꯦ ꯗꯥꯎꯟꯂꯣꯗ as PDF ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯄꯋꯥꯔꯠ ꯕꯥꯏ ꯑꯦꯟꯍꯥꯟꯁ CVꯗꯣ ꯑꯗꯨꯝ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯔꯤꯕ ꯌꯥꯎꯔꯛꯏꯗꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯄꯋꯥꯔꯠ ꯕꯥꯏ ꯑꯦꯟꯍꯥꯟꯁ CV ꯀꯥꯏ ꯃꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯁꯟꯕꯗꯧꯅ ꯇꯧꯔꯦꯕ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯁꯟꯕꯗꯧꯅ ꯇꯧꯔꯦꯕ ꯑꯗꯨꯗꯨꯅ ꯀꯥꯟꯅꯗꯦꯕꯀꯣ ꯁꯤꯁꯨ ꯂꯩꯕꯨꯗꯤ ꯂꯩ ꯑꯇꯣꯞꯄ ꯇꯨꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯃꯥꯔꯤꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕꯗꯨꯅꯤꯀꯣ ꯁꯤꯒꯤ ꯇꯨꯜꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯟꯍꯥꯟꯁ CV ꯂꯩ ꯅꯦꯛꯁꯇ RX Resume ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕꯅꯤꯀꯣ ꯑꯩ ꯁꯤꯒꯤ ꯂꯤꯡꯛꯁꯦ ꯀꯣꯄꯤ ꯇꯧꯔꯛꯀꯦ ꯁꯣ ꯁꯤꯒꯤ RX Resume ꯀꯣ ꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯅꯤ ꯑꯩꯕꯨꯗꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇꯨꯜꯅꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯩꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯋꯤꯠ ꯒꯨꯒꯜ ꯇꯧꯔꯛꯄ ꯀꯥꯟꯗ ꯁꯤꯗꯩꯗ ꯔꯤꯖꯨꯃꯤꯒꯤ ꯑꯃ ꯂꯥꯛꯑꯦ ꯏꯝꯄꯣꯔꯠ ꯑꯦꯟ ꯑꯦꯛꯖꯤꯁꯇꯤꯡ ꯔꯤꯖꯨꯃꯤ ꯏꯝꯄꯣꯔꯠ ꯇꯧꯔꯒ ꯁꯦꯝꯃꯁꯨ ꯌꯥꯏ ꯀꯣ ꯂꯤꯡꯏꯟꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯔꯛꯀꯦꯔꯥ JSON ꯑꯣꯏꯒꯦꯔꯥ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯁ꯭ꯀ꯭ꯔꯦꯠꯆꯇꯒꯤꯅꯤ ꯐ꯭ꯔꯤꯅꯤꯅꯀꯣ ꯁꯤꯗꯩ ꯁꯥꯕꯤꯔꯅꯤ ꯇꯥꯏꯇꯜꯁꯦ ꯑꯩꯒꯤ ꯃꯤꯡ ꯈꯣꯠꯆꯜꯂꯁꯤ ꯑꯗꯨꯗꯨꯒ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅꯀꯣ ꯃꯥꯒꯤ ꯃꯤꯡ ꯄꯤꯔꯛꯑꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯌꯥꯕ ꯃꯌꯥꯝꯗꯣ ꯍꯥꯞꯄꯤꯔꯅꯤꯀꯣ ꯁꯤꯗꯩꯗ ꯍꯦꯗꯂꯥꯏꯟꯗꯀꯣ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯞꯄꯔꯅ ꯁꯨꯃꯥꯏꯅ ꯏꯕꯤꯔꯅꯤ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯐꯣꯇꯣ ꯍꯥꯞꯀꯦ ꯌꯥꯏ ꯐꯣꯇꯣ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯒꯤꯗꯤ ꯏꯃꯦꯜꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕꯤꯔꯅꯤ ꯑꯩꯒꯤ ꯋꯦꯕꯁꯥꯏꯠ ꯍꯥꯞꯀꯦ ꯐꯣꯟ ꯍꯥꯞꯀꯦ ꯂꯣꯀꯦꯁꯟ ꯍꯥꯞꯀꯦ ꯀꯁꯇꯝ ꯐꯤꯜ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯀꯣ ꯁꯝꯃꯔꯤ ꯑꯗꯨ ꯑꯗꯥ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅꯅꯦ ꯏꯁꯄꯤꯁꯤꯐꯤꯛ ꯑꯣꯏꯕ ꯁꯦꯛꯁꯟꯗ ꯂꯣꯏ ꯄꯤꯕ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣ ꯍꯥꯏꯗꯤ ꯄꯤꯊꯣꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯉꯁꯥꯏꯒꯤ ꯇꯦꯝꯄ꯭ꯂꯦꯠ ꯉꯥꯛꯇ ꯑꯣꯏꯅ ꯀꯣꯄꯤ ꯄꯦꯁ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯌꯥꯝ ꯊꯤꯅ ꯂꯥꯏꯕ ꯇꯨꯜꯁ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯕꯤꯒꯤꯅꯔꯒꯤ ꯑꯣꯏꯅ ꯌꯥꯝ ꯂꯥꯏꯌꯦꯕꯀꯣ ꯁꯤꯅꯤ ꯑꯗꯣ ꯑꯩ ꯁꯤꯗꯒꯤ ꯑꯃ ꯇꯦꯝꯄ꯭ꯂꯦꯠ ꯑꯃ ꯂꯧꯈꯠꯂꯛꯑꯒꯦ ꯁꯤ ꯂꯧꯈꯠꯂꯛꯑꯒꯦ ꯑꯣꯀꯦ ꯁꯝꯃꯔꯤ I am a software developer ꯀꯥꯏ ꯑꯗꯩ ꯄ꯭ꯔꯣꯐꯥꯏꯜꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯞꯀꯦ ꯌꯥꯏ ꯑꯇꯤꯌꯨꯗꯨ ꯄꯣꯖꯤꯁꯟ ꯁꯤ ꯀꯣ ꯁꯤꯗꯤ ꯍꯥꯞꯇ꯭ꯔꯒ ꯂꯣꯀꯦꯁꯟ ꯋꯦꯕꯁꯥꯏꯠ ꯁꯝꯃꯔꯤ ꯁꯤꯗꯤ https.com ꯀꯥꯏ ꯁꯤꯒꯤ ꯇꯨꯡꯗ ꯁꯦꯝꯖꯤꯟꯕ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯃꯌꯥꯝ ꯁꯤꯒꯤ ꯄꯤꯕꯤꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯕꯤꯒꯤꯅꯔꯒꯤꯅꯤꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯡꯕꯤꯕ ꯌꯥꯏꯕꯀꯣ ꯑꯗꯨꯕꯨ
ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯤꯡꯁꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯩ ꯕꯠ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒꯤꯅꯔꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕꯗꯗꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕ ꯃꯇꯝꯗꯁꯦ ꯁꯤ ꯀꯦꯟꯚꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯀꯣ ꯑꯇꯩꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ ꯕꯠ ꯀꯣꯟꯅ ꯑꯩꯅ ꯄ꯭ꯔꯤꯐꯔꯦꯟꯁꯁꯦ ꯀꯦꯟꯚꯥꯁꯤꯅ ꯄꯤꯌꯦꯕꯀꯣ ꯑꯇꯩꯁꯤꯕꯨꯗꯤ ꯂꯩꯕꯨꯗꯤ ꯂꯩ ꯕꯠ ꯑꯇꯩꯒꯤ ꯐ꯭ꯔꯤ ꯑꯣꯏꯒꯟꯗꯦ ꯍꯣꯏ ꯁꯤꯒꯤ RX ꯔꯦꯖꯨꯃꯦꯁꯤꯕꯨꯗꯤ ꯐ꯭ꯔꯤꯅꯤ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯍꯦꯟꯗꯤ ꯑꯣꯏꯕ ꯋꯥꯠꯀꯅꯦꯕ ꯑꯗꯨꯅ ꯀꯦꯟꯚꯥꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯏꯑꯕꯀꯣ ꯁꯤꯅꯤ ꯕꯤꯒꯤꯅꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯍꯥꯏꯁꯦ ꯁꯤꯐꯧꯗ ꯑꯩꯈꯣꯏ ꯕꯤꯒꯤꯅꯔꯒꯤ ꯖꯒꯥ ꯑꯍꯥꯟꯕ ꯄꯥꯔꯠ ꯂꯣꯏꯔꯦ ꯁꯣ ꯕꯤꯒꯤꯅꯔꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯤꯡ ꯏꯟꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯑꯃꯈꯛ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯂꯤꯡ ꯏꯟ ꯍꯥꯡꯇꯣꯛꯆꯔꯛꯀꯦ ꯁꯣ ꯑꯩ ꯂꯤꯡ ꯏꯟꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯡꯇꯣꯛꯆꯔꯛꯑꯒ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗꯣ ꯌꯦꯡꯁꯤ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯂꯤꯡ ꯏꯟ ꯂꯩꯔꯦ ꯂꯤꯡ ꯏꯟꯁꯤꯗ ꯆꯪꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯕꯤꯔꯅꯤ ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯉꯒ ꯀꯣ ꯃꯌꯥꯝ ꯂꯤꯡ ꯏꯟ ꯂꯩꯇꯥꯔꯒꯗꯤ ꯁꯤꯅ ꯂꯤꯡ ꯏꯟ ꯌꯨꯖꯔꯁꯀꯤꯅꯤꯀꯣ ꯂꯤꯡ ꯏꯟ ꯂꯩꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯣꯞꯇꯤꯃꯥꯏꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁ꯭ꯀꯤꯜ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯔꯤꯁꯀꯣꯔ ꯆꯪꯉꯅꯤ ꯑꯗꯨꯗꯨꯒ ꯁꯦꯐ ꯇꯨ PDF ꯇꯧꯕꯤꯔꯅꯤ ꯁꯤꯗꯩꯁꯤꯗ ꯂꯤꯡ ꯏꯟꯗꯒꯤ ꯖꯦꯅꯦꯔꯦꯠ ꯑꯃ ꯇꯧꯔꯛꯑꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯖꯠ ꯂꯥꯏꯁ꯭ꯔꯝ ꯁꯤ ꯁꯃꯔꯤ ꯋꯥꯠ ꯑꯥꯏ ꯑꯣꯐꯔ ꯑꯗꯒꯤꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯗꯨꯀꯦꯁꯟ ꯐꯥꯎꯕ ꯌꯥꯎꯔꯒ ꯄꯤꯔꯛꯑꯦꯕꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯇꯣꯞ ꯁ꯭ꯀꯤꯜ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯨꯃꯦ ꯁꯦꯝꯕꯗꯤ ꯇꯜꯂꯤꯕ ꯂꯤꯡ ꯏꯟꯗ ꯐꯖꯅ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯞꯄꯤꯔ ꯊꯝ ꯇꯥꯔꯒꯗꯤ ꯑꯗꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯒ ꯂꯣꯏꯁꯟꯕ ꯌꯥꯏ ꯁꯤꯁꯤꯅ ꯑꯅꯗꯔ ꯋꯦ ꯐꯣꯔ ꯕꯤꯒꯤꯅꯔꯁꯅꯦꯕꯀꯣ ꯅꯦꯛꯁꯇ ꯁꯤ ꯂꯤꯡ ꯏꯟꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯅꯦꯔꯦꯠ ꯌꯨꯖꯤꯡ AI ꯍꯥꯏ AI ꯁꯤꯖꯤꯟꯅꯔꯒ ꯇꯧꯒꯗꯣꯏꯅꯦꯕ ꯁꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯅ ꯃꯦꯊꯠ ꯑꯅꯤ ꯄꯨꯊꯣꯛꯆꯔꯛꯑꯒꯦ ꯁꯣ ꯐꯥꯔꯁ ꯒꯣ ꯇꯨ chatgpt.com chatgpt ꯑꯃ ꯆꯪꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯃꯅ Geminiꯗ ꯑꯅꯤꯔꯣꯀꯣ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯆꯪꯕꯤꯔꯅꯤ ꯁꯣ ChatGPTꯗ ꯍꯥꯏꯗꯣꯏꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅో ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯛꯁꯦꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯤꯒꯤꯅꯔ ꯏꯟ ꯁꯣꯐꯋꯦꯌꯔ ꯗꯤꯕꯂꯞꯃꯦꯟꯅꯤ ꯅꯪꯁꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁꯔꯒꯨꯝꯕ ꯔꯤꯖꯨꯃꯦ ꯄꯥꯝꯃꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤꯇꯦꯜꯁ ꯈꯔ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯍꯪꯉꯛꯑꯣ ꯍꯥꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯐꯣꯝ ꯑꯃꯈꯛ ꯄꯤꯁꯜꯂꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯄꯤꯔꯛꯑꯅꯤ ꯄꯤꯔꯛꯄꯁꯦ ꯀꯩ ꯆꯪꯗꯣꯏꯅꯣꯗꯣ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯁꯔ ꯁꯣꯐꯋꯦꯌꯔ ꯀꯣ ꯇꯦꯝꯄ꯭ꯂꯦꯠ ꯑꯃꯈꯛ ꯁꯤ ꯃꯥꯅ ꯄꯤꯔꯛꯑꯅꯦꯕ ꯕꯠ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤꯅꯦꯕ ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯗꯇꯥ ꯈꯔ ꯂꯩꯔꯤꯅ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔꯗꯨ ꯁꯨꯃꯥꯏꯅ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜ ꯍꯥꯞꯆꯤꯜꯂꯛꯏꯁꯤ ꯎꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯀꯣ ꯁꯤꯁꯤꯅꯤ ꯁꯣ ꯋꯥꯟꯁ ꯌꯨ ꯋꯤꯜ ꯑꯟꯁꯔ ꯑꯥꯏ ꯋꯤꯜ ꯀꯟꯚꯔꯠ ꯗꯤꯁ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕꯤꯒꯤꯅꯔꯒꯤ ꯃꯤꯁꯇꯦꯛꯅꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯗ ꯁꯣꯐꯋꯦꯌꯔ ꯗꯤꯕꯂꯞꯃꯦꯟꯅꯦ ꯈꯜꯂꯣ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯏꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯁꯣꯐꯋꯦꯌꯔ ꯗꯤꯕꯂꯞꯃꯦꯟꯇꯨꯒꯤ ꯃꯁꯥꯅ ꯔꯤꯖꯨꯃꯦ ꯁꯦꯝꯃꯛꯀꯗꯣꯏꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯗꯣ ꯍꯪꯉꯨ ꯍꯥꯏꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯄꯤꯔꯦ ꯃꯥ ꯄꯤꯁꯜꯂꯅꯤ ꯑꯗꯨ ꯃꯥ ꯈꯪꯖꯔꯒ ꯁꯦꯝꯃꯛꯑꯅꯦꯕꯀꯣ ꯁꯤ ꯄꯤꯔꯛꯏꯁꯤ ꯎꯕ꯭ꯔꯥ ꯁꯤꯁꯤꯅꯦꯕꯀꯣ ꯁꯤ ꯃꯊꯪ ꯄꯤꯔꯛꯑꯦ ꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯝꯕ ꯕꯤꯒꯤꯅꯔꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ChatGPTꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯏꯑꯕꯀꯣ ꯃꯤ ꯏꯟ PDF ꯗꯥꯎꯟꯂꯣꯗꯦꯕꯜ ꯐꯣꯔꯃꯦꯠ ꯑꯃ ꯁꯨꯃꯥꯏꯅ ꯄꯤꯁꯟꯈ꯭ꯔꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯏꯔꯤꯕ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯁꯦ ꯃꯥꯅ PDF ꯑꯣꯟꯊꯣꯛꯄꯤꯔꯛꯑꯅꯤ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯑꯦꯟ ꯑꯥꯏ ꯀꯦꯟ ꯌꯨꯖ ꯏꯠ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯗ ꯕꯤꯒꯤꯅꯔꯁꯀꯤ ꯑꯣꯏꯅ ꯀꯦꯟꯚꯥꯁ ꯁꯤꯖꯤꯟꯅꯕ ꯂꯤꯡ ꯏꯟ ꯇꯧꯕ ꯑꯗꯒꯤꯗꯤ ꯖꯦꯅꯦꯔꯦꯠ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯕꯤꯒꯤꯅꯔꯁꯀꯤ ꯂꯣꯏꯔꯦ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩ ꯃꯑꯣꯡ ꯑꯃ ꯍꯥꯞꯄꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦ ChatGPTꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ ꯑꯣꯄꯟꯁꯨ ꯇꯧꯔꯦ ꯌꯥꯝ ꯂꯥꯏꯅ ꯈꯤꯇꯪ ꯈꯛꯇ ꯄꯤꯔꯛꯑꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯦ ꯑꯃꯨꯛ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ Geminiꯗ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯆꯞ ꯃꯥꯟꯅꯅꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯔꯣꯝꯞꯇꯣ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕ ꯃꯉꯣꯟꯗꯁꯨ ꯍꯥꯏꯗꯤ ꯃꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒꯨꯒꯜꯒꯤ Geminiꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯝꯞꯇꯣ ꯏꯔꯒ ꯀꯣ ꯅꯪꯁꯦ ꯁꯣꯐꯋꯦꯌꯔ ꯗꯤꯕꯂꯞꯃꯦꯟꯇ ꯑꯍꯥꯟꯕ ꯆꯪꯕꯅꯤ ꯕꯤꯒꯤꯅꯔꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯗꯤꯇꯦꯜꯁ ꯍꯪꯉꯛꯑꯣ ꯑꯩ ꯅꯪꯉꯣꯟꯗ ꯁꯤ ꯄꯤꯔꯒꯦ ꯑꯗꯨ ꯅꯪ ꯁꯦꯝꯃꯛꯑꯣ ꯁꯦꯝꯍꯜꯂꯒ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏꯑꯕꯀꯣ ꯁꯤꯁꯤꯅ ꯕꯤꯒꯤꯅꯔꯁꯤꯡꯒꯤꯅꯤ ꯀꯣ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯋꯥꯗꯕ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯕꯤꯒꯤꯅꯔꯒꯤ ꯑꯣꯏꯅ ꯌꯥꯝ ꯆꯝꯅ ꯁꯦꯝꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯕꯠ ꯑꯣꯟ ꯗ ꯑꯗꯔ ꯍꯦꯟ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯑꯦꯗꯚꯥꯟꯁꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦꯕ ꯑꯦꯗꯚꯥꯟꯁꯇꯗꯤ ꯀꯩ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯗꯚꯥꯟꯁꯇꯗꯤ ꯑꯦꯄ꯭ꯂꯤꯀꯦꯟ ꯇ꯭ꯔꯦꯛꯀꯤꯡ ꯁꯤꯁꯇꯦꯝ ꯐ꯭ꯔꯦꯟꯂꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ATS-friendly ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯦꯄ꯭ꯂꯤꯀꯥꯟ ꯇ꯭ꯔꯦꯛꯀꯤꯡ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯝ ꯁꯝꯅ ꯔꯤꯖꯨꯃꯦꯁꯤ 100 ꯊꯥꯖꯤꯜꯂꯛꯑꯦ ꯈꯜꯂꯣ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯀꯧꯕ ꯔꯤꯖꯨꯃꯦ 100ꯁꯤꯗ ꯑꯩꯈꯣꯏꯒꯤ 100 ꯍꯥꯏꯔꯒꯅ 1,000 ꯍꯥꯏꯔꯁꯤ ꯔꯤꯖꯨꯃꯦ 1,000 ꯊꯥꯖꯤꯜꯂꯛꯑꯦ 1,000 ꯃꯤ 5 ꯈꯟꯗꯣꯏꯅꯦꯕ ꯃꯤ 5 ꯈꯟꯕꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯜ ꯑꯃ ꯁꯤꯖꯤꯟꯅꯅꯦꯕꯀꯣ ꯇꯨꯜꯁꯦ ꯇꯧꯔ ꯖꯥꯔ ꯌꯦꯡꯕ ꯃꯇꯝꯗ ꯇꯞ ꯑꯩꯅ ꯄꯥꯝꯃꯤꯕꯗꯨ ꯁꯤ ꯌꯥꯎꯔꯦ ꯑꯩꯅ ꯄꯥꯝꯃꯤꯕꯗꯨ ꯁꯤ ꯌꯥꯎꯔꯦ ꯃꯥꯅ ꯇꯨꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯣ ꯇꯛ ꯂꯥꯎ ꯈꯜꯀꯠꯈꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃꯈꯛ ꯁꯤꯖꯤꯟꯅꯅꯦꯕ
ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯜꯂꯛꯅꯕꯅ ꯑꯩꯈꯣꯏꯒꯤ ATS ꯇ꯭ꯔꯦꯀꯤꯡ ꯁꯤꯁꯇꯦꯝꯁꯦ ꯇꯛ ꯂꯥꯎꯅ ꯈꯜꯂꯛꯄ ꯉꯝꯅꯕ ꯑꯗꯨꯒꯨꯝꯕ ꯁꯥꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯔꯤꯖꯨꯃꯦꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯁꯣ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯂꯤꯡꯏꯟꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯃꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯀꯩꯒꯨꯝꯕ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜ ꯂꯥꯛꯇꯥꯔꯒꯗꯤ ꯂꯤꯡꯏꯟꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯏꯁ ꯑ ꯃꯁꯅꯦꯕ ꯂꯤꯡꯏꯟ ꯌꯥꯎꯗ꯭ꯔꯁꯨ AI ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣꯗꯣ ꯑꯩ ꯍꯥꯏꯒꯦꯕ ꯕꯠ ꯂꯤꯡꯏꯟ ꯏꯁ ꯑ ꯃꯁ ꯐꯣꯔ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜ ꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯃꯁꯨꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯦꯕ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩ ꯀꯝꯄꯅꯤ ꯑꯆꯧꯕ ꯑꯝꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯔꯦꯖꯨꯃꯦꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯀꯝꯄꯅꯤ ꯃꯆꯥ ꯃꯁꯨꯒꯤꯗꯤ ꯔꯦꯖꯨꯃꯦ ꯁꯦꯝꯈ꯭ꯔꯒ ꯑꯩ ꯊꯕꯛ ꯀꯧꯔꯦ ꯑꯗꯨꯝ ꯇꯛ ꯂꯥꯎꯅ ꯊꯥꯖꯤꯜ ꯑꯗꯨꯝ ꯈꯜꯂꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯦꯡꯉ ꯈꯣꯠꯂꯒ ꯕꯠ ꯐꯣꯔ ꯀꯝꯄꯤꯇꯤꯇꯤꯞ ꯑꯦꯟ ꯑꯦꯗꯚꯥꯟꯁ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯆꯧ ꯑꯆꯧꯕ ꯒꯨꯒꯜ ꯑꯣꯏꯒꯦꯔꯥ ꯑꯦꯃꯥꯖꯣꯟ ꯑꯣꯏꯒꯦꯔꯥ ꯐꯦꯁꯕꯨꯛ ꯑꯗꯨꯝꯕ ꯂꯩ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯤꯡꯏꯟ ꯍꯥꯡꯗꯕ ꯌꯥꯔꯔꯣꯏ ꯑꯦꯟ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ATS-friendly ꯔꯤꯖꯨꯃꯦꯁꯤ ꯁꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯁ꯭ꯀꯤꯜꯁꯨ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯗꯨꯅ ꯂꯤꯡꯏꯟꯁꯦ ꯑꯩꯅ ꯌꯥꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯁꯤꯒꯤ ꯂꯤꯡꯏꯟꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯑꯩ ꯃꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩ ꯃꯔꯛ ꯊꯠꯅ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ Decode D Matrix ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯗ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯁꯣꯐꯋꯦꯌꯔ ꯗꯤꯕꯦꯂꯞꯃꯦꯟ ꯑꯗꯒꯤꯗꯤ ꯍꯦꯟꯅ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯊꯋꯥꯏ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤ ꯑꯩ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯆꯦꯅꯦꯜ ꯍꯥꯏꯗꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯁꯦ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯈꯪꯗꯕ ꯈꯣꯠꯇꯕ ꯇꯥꯟꯅꯅꯤꯡꯕ ꯁꯤꯒꯤ ꯃꯇꯥꯡ ꯑꯃ ꯂꯣꯏꯅꯃꯛ ꯁꯤꯗꯩꯁꯤꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ ꯀꯥꯟꯅꯔꯕ ꯂꯤꯡꯛꯁ ꯑꯗꯒꯤꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯁꯟꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯌꯥꯝ ꯑꯃꯈꯛ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤꯡꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯃꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯁꯤꯗꯩꯁꯦ ꯆꯪꯉꯛꯑꯒ ꯂꯣꯏ ꯄꯥꯕꯤꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯃꯊꯪ ꯌꯦꯡꯁꯤ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯅꯦꯕ ꯀꯩꯒꯨꯝꯕ ꯄꯥꯎ ꯐꯥꯎꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯝꯒꯨꯝꯕ ꯇꯧꯕꯤꯔꯛꯀꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯝ ꯃꯦꯁꯦꯁꯀꯨꯝꯕ ꯊꯥꯕ ꯈꯣꯠꯄꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯒ ꯁꯣꯐꯋꯦꯌꯔ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯒ꯭ꯔꯨꯞꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤ ꯍꯥꯏꯖꯕꯅꯤ ꯁꯣ ꯁꯤ ꯂꯩꯔꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤ ꯃꯇꯥꯡ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯝꯃꯦ ꯀꯟꯇꯤꯅ꯭ꯌꯨꯋꯤꯡ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯒꯦꯗ ꯂꯤꯡꯏꯟꯗꯒꯤ ꯑꯩꯈꯣꯏ PDF ꯉꯁꯥꯏ ꯖꯦꯅꯦꯔꯦꯠ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯗꯣ ꯁꯤꯖꯤꯟꯅꯖꯦꯕ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯂꯤꯡꯏꯟꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯛꯄ ꯁꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯗꯣꯏꯅꯦꯕ ꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ then generate with AI or use AI ꯍꯥꯏꯀꯣ AI ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯀꯥꯏꯗ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ Google Geminiꯗ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯑꯩ ꯄ꯭ꯔꯣ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯂꯩꯖꯩ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯁꯤꯒꯤ Gemini Proꯒꯤꯁꯨ ꯑꯃ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯁꯦꯝꯕꯤꯔꯛꯑꯣꯅ ꯑꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯛꯀꯦ ꯁꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯐꯥꯏꯜ ꯑꯞꯂꯣꯗ ꯇꯧꯔꯅꯤ ꯀꯩ ꯑꯞꯂꯣꯗ ꯇꯧꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯁꯤꯒꯤ ꯂꯤꯡꯏꯟꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯛꯄ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯑꯩꯅ ꯁꯤꯗꯩꯗ Geminiꯗ ꯊꯥꯖꯤꯟꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯣꯏꯁꯤ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯄ꯭ꯔꯣꯝ ꯑꯃꯈꯛ ꯄꯤꯔꯒ ꯊꯝꯃꯦꯕꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯝꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯩ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯛꯀꯦꯀꯣ ꯄ꯭ꯔꯣꯝꯁꯤꯒꯤ ꯑꯗꯨꯗꯨꯒ ꯁꯤꯗꯒꯤ ꯂꯥꯛꯁꯦꯕ ꯑꯩꯅ ꯁꯤ ꯄ꯭ꯔꯣꯝꯁꯦ ꯀꯣꯄꯤ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ Geminiꯗ ꯂꯥꯛꯑꯒ ꯄꯦꯁ ꯇꯧꯁꯟꯕꯤꯔꯅꯤ ꯃꯥꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪꯁꯦ ꯂꯤꯡꯏꯟ ꯄ꯭ꯔꯣꯐꯥꯏꯜ ꯑꯃ ꯄꯤꯔꯦ ꯁꯤꯒꯤ ꯃꯅꯤꯡꯁꯦ ꯂꯧꯊꯣꯛꯀꯦꯀꯣ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯝꯃꯔꯤ ꯁꯤꯖꯤꯟꯅꯔꯣ ꯂꯥꯇꯦꯛꯁ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯔꯅꯤ ꯂꯥꯇꯦꯛꯁꯁꯦ ꯀꯩꯅꯣ ꯃꯥꯁꯦ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯀꯣꯗ ꯑꯃ ꯈꯪꯉꯦ HTMLꯒꯨꯝꯕꯩ ꯇꯥꯏꯞꯇꯅꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯇꯧꯕꯤꯁꯦ ꯁꯣ ꯁꯤꯅ ꯊꯥꯖꯤꯜꯂꯅꯤ ꯁꯤꯁꯦ ꯉꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯁꯤ ꯁꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯂꯣꯏꯔꯒ ꯀꯣꯗ ꯁ꯭ꯅꯤꯄꯦꯠ ꯑꯃꯈꯛ ꯄꯤꯔꯛꯑꯦꯀꯣ ꯃꯌꯥꯝ ꯁꯣ ꯑꯩꯅ ꯁꯤꯁꯦ ꯀꯣꯄꯤ ꯇꯧꯔꯦ ꯀꯣꯄꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ learn to copy the code and go to overleaf latex editor and create resume ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯕꯤꯔꯅꯤ ꯀꯥꯏꯗ ꯆꯪꯗꯣꯏꯕ overleaf ꯁꯤꯗꯩꯁꯤꯗ ꯆꯪꯕꯤꯔꯅꯤ overleafꯇ ꯆꯪꯉꯒ online latex editor ꯆꯪꯕꯤꯔꯅꯤ ꯁꯤꯁꯤ ꯃꯥꯅ ꯄꯤꯕꯤꯔꯛꯏꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯞꯅ ꯑꯃ ꯆꯠꯄꯤꯔꯣ ꯁꯤ ꯁ꯭ꯀꯨꯜꯗ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯕꯤꯔꯣ ꯑꯗꯒꯤꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯌꯣꯔ ꯔꯣꯜ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯣꯔ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯏꯕ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯔ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯊꯝꯃꯒꯦ ꯃꯥꯁꯇꯔꯁ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯖꯜꯂꯣꯅꯦ ꯌꯥꯔꯦꯀꯣ ꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯁꯤ ꯁ꯭ꯀꯤꯞ ꯇꯧꯁꯟꯕꯤꯔꯅꯤ ꯃꯦꯕꯤ ꯂꯦꯇꯔ ꯑꯗꯨ ꯀ꯭ꯔꯤꯌꯦꯠ ꯑ ꯅ꯭ꯌꯨ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯅꯤ ꯕ꯭ꯂꯦꯡ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯅꯤ ꯁꯤꯗꯩꯁꯤꯗ ꯔꯤꯖꯨꯃꯦ ꯈꯥꯔꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯉꯥꯛꯇꯪ ꯉꯥꯏꯕꯤꯅꯔꯁꯤ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯀꯣꯄꯤ ꯇꯧꯔꯛꯈꯤꯕꯗꯣ ꯑꯩꯅ
ꯉꯥꯎꯅ ꯄꯦꯁ ꯇꯧꯔꯅꯦꯕ ꯄꯦꯁ ꯇꯧꯔꯦꯀꯣ ꯄꯦꯁ ꯇꯧꯕ ꯀꯥꯟꯗ ꯁꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯏꯃꯦꯜ ꯂꯧꯈꯠꯂꯦꯀꯣ ꯂꯤꯡꯏꯟꯗꯒꯤ ꯏꯃꯦꯜ ꯂꯧꯈꯠꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯅ ꯑꯇꯣꯞꯄ ꯁꯤꯖꯤꯟꯅꯕꯩ ꯋꯥꯅꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯑꯩꯒꯤ ꯏꯃꯦꯜꯅꯤ ꯁꯣ ꯁꯤ ꯂꯩꯔꯦ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯅꯤ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯁꯥꯏꯇꯦꯁꯟ ꯍꯥꯞꯄꯩꯀꯣ ꯁꯤꯗ ꯁꯥꯏꯇꯦꯁꯟ ꯍꯥꯞꯄꯩꯁꯤ ꯑꯩꯈꯣꯏꯅ ꯖꯦꯃꯤꯅꯥꯏꯗ ꯆꯪꯉꯒ ꯁꯦꯝꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯀꯃꯥꯏꯅ ꯀꯣ ꯖꯦꯃꯤꯅꯥꯏꯗ ꯆꯠꯂꯁꯤ ꯑꯗꯨꯗꯨꯒ ꯀꯣ ꯄ꯭ꯔꯣꯝꯁꯦ ꯑꯃꯨꯛ ꯈꯇꯪ ꯁꯦꯝꯗꯣꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣ ꯁꯥꯏꯇꯦꯁꯟꯁ ꯍꯥꯏꯔꯒ ꯊꯥꯖꯜꯂꯁꯤ ꯁꯥꯏꯇꯦꯁꯟ ꯌꯥꯎꯍꯟꯒꯨꯝꯗꯦꯕ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯌꯥꯏꯀꯣ ꯁꯤꯁꯦ ꯑꯩꯅ ꯀꯣꯄꯤ ꯇꯧꯔꯅꯤ ꯑꯗꯣ ꯄ꯭ꯔꯣꯝꯇꯣ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯊꯣꯛꯇꯕ ꯌꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯀꯣꯄꯤ ꯇꯧꯔꯦ ꯄꯦꯁ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯔꯤꯀꯝꯄꯥꯏꯜ ꯇꯧꯔꯁꯤ ꯌꯥꯏꯀꯣ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯁꯦꯝꯃꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯁꯦꯝꯃꯛꯏꯁꯦ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜꯗ ꯑꯣꯏꯅ ꯂꯥꯛꯑꯗꯣꯏꯅꯦꯕ ꯁꯤ ꯑꯩꯒꯤ ꯄꯨꯊꯣꯔꯛꯑꯅꯤ ꯉꯁꯥꯏꯒꯤ ꯀꯥꯏꯗꯒꯤ ꯑꯩꯒꯤ ꯂꯤꯡꯏꯟꯗꯒꯤ ꯂꯧꯈꯠꯂꯛꯄꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯝꯃꯔꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣ ꯐ꯭ꯔꯤꯂꯥꯟꯁ ꯑꯗꯒꯤ ꯁꯤ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯔꯇꯤꯐꯤꯀꯦꯁꯟꯁ ꯂꯣꯏꯅꯃꯛ ꯄꯤꯔꯛꯑꯦꯕꯀꯣ ꯁꯤꯁꯤꯅꯤ ꯉꯁꯥꯏꯒꯤ ꯁꯤꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯕ ꯑꯩꯒꯤ ꯑꯦꯗꯚꯥꯟꯁꯀꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯦꯕ ꯀꯣ ꯁꯤꯁꯤꯅ ꯈꯤꯇꯪ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ATS-friendly ꯑꯣꯏꯔꯝꯃꯤ ꯑꯗꯣ ꯁꯤ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯅꯦꯕ ꯃꯥꯁꯦ resume.pdf ꯍꯥꯏꯔꯒ ꯁꯦꯞ ꯇꯧꯕꯤꯔꯅꯤ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯁꯦꯝꯃꯤꯁꯦ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯆꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯁ꯭ꯀꯣꯔ ꯀꯌꯥꯝ ꯐꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯩꯀꯩ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯅꯦꯛꯁꯇ ꯆꯞ ꯃꯥꯟꯅꯕ ꯃꯦꯊꯠꯁꯦ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕꯀꯣ but explain about yourself and then using the same prompt generate with AI or use AI ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁꯤꯒꯤ ꯀꯣꯞꯀ ꯆꯞ ꯃꯥꯟꯅꯕ ꯁꯤꯒꯤꯁꯤꯗꯀꯣ ꯃꯇꯪ ꯍꯥꯞꯀꯦ ꯅꯣ ꯁꯖꯦꯁꯟꯁ ꯁꯤꯃ ꯍꯥꯞꯆꯜꯂꯝꯕ ꯁꯣ ꯁꯤꯒꯤ ꯄ꯭ꯔꯣꯝꯁꯤꯗꯤ ꯀꯃꯟ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯁꯤꯖꯤꯟꯅꯔꯅꯦꯕꯀꯣ ꯕꯠ ꯉꯁꯥꯏꯒꯤ PDF ꯊꯥꯒꯠꯄꯩ ꯃꯍꯨꯠꯇ ID ꯗꯇꯥ ꯑꯣꯏꯅ ꯊꯥꯒꯠꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯌꯦꯡꯉꯨ ꯁꯤꯒꯤ ꯄ꯭ꯔꯣꯝꯁꯦ ꯀꯣꯄꯤ ꯇꯧꯔꯁꯤ ꯀꯣꯄꯤ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯖꯤꯃꯤꯅꯥꯏꯗ ꯑꯃꯨꯛ ꯂꯥꯛꯁꯤ ꯑꯗꯨꯒ ꯅ꯭ꯌꯨ ꯆꯦꯠ ꯑꯃ ꯍꯥꯡꯁꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ you are given details about myself as input ꯍꯥꯏꯗꯣꯏꯅꯦꯕ you are to be given details about myself as input so ask necessary questions ꯑꯅꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯅꯦꯕ ꯀꯣꯏꯁꯟꯁꯦ ꯑꯩꯉꯣꯟꯗ ꯍꯪꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯀꯦꯔꯦꯛꯇꯔ ꯁꯦꯠ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯊꯥꯖꯜꯂꯅꯤꯀꯣ ꯑꯗꯨ ꯇꯧꯔꯒ ꯃꯥꯁꯤ ꯊꯥꯖꯜꯂꯤꯉꯩꯁꯤꯗ ꯉꯥꯛꯇꯪꯀꯣ ꯁꯤꯁꯦ ꯁꯦꯝꯗꯣꯛꯍꯧꯔꯛꯀꯦ ꯊꯥꯖꯜꯂꯤꯉꯩꯁꯤꯗ ꯃꯥ ꯀꯩꯀꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯁꯤ ꯇꯣ ꯃꯥꯅ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦꯀꯣ ꯁꯤꯁꯦ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯁꯤꯁꯦ ꯃꯊꯪ ꯃꯊꯪ ꯏꯕꯤꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯤꯡꯏꯟꯒꯤ ꯂꯩꯔꯕꯅꯤ나 ꯌꯥꯔꯦꯕꯀꯣ PDFꯇꯣ ꯇꯧꯔꯒ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ PDF ꯂꯩꯕꯤꯗ ꯇꯥꯔꯒꯗꯤ ꯁꯤꯗ ꯃꯥꯅ ꯄꯤꯔꯛꯏꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯨꯜ ꯅꯦꯝ ꯍꯥꯞꯄꯤꯔꯅꯤ ꯀꯟꯇꯦꯛ ꯍꯥꯞꯄꯤꯔꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯝꯃꯔꯤ ꯍꯥꯞꯄꯤꯔꯅꯤ ꯏꯗꯨꯀꯦꯁꯟ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜꯁ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯖꯦꯛ ꯁꯥꯔꯇꯤꯐꯤꯀꯦꯁꯟ ꯂꯣꯏ ꯍꯥꯞꯄꯤꯔꯣꯕ ꯆꯞ ꯃꯥꯟꯅꯅꯀꯣ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯗꯨꯒ ꯁꯤꯗ ꯄꯤꯔꯛꯏꯕ ꯗꯇꯥꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯥꯇꯦꯛꯁ ꯏꯗꯤꯇꯔꯁꯤꯗ ꯂꯥꯛꯄꯤꯔꯅꯤ ꯑꯣꯄꯔꯂꯤꯐꯀꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯁꯤꯗ ꯆꯪꯕꯤꯔꯒ ꯁꯨꯃꯥꯏꯅ ꯊꯣꯛꯄꯤꯔ ꯆꯞ ꯃꯥꯟꯅꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯊꯣꯛꯄꯤꯕ ꯌꯥꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯗꯣꯏꯅꯤ ꯁꯣ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯂꯩ ꯃꯌꯥꯝ ꯁꯤꯗ ꯌꯥꯕꯤꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯦꯗꯚꯥꯟꯁ ꯀꯣ ꯑꯩꯈꯣꯏꯒꯤ ATS-friendlyꯁꯦ ꯌꯥꯎꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯒꯦꯗ ATS ꯚꯦꯂꯤꯗꯦꯁꯟꯁꯦ ꯆꯦꯛ ꯇꯧꯒꯗꯣꯏꯅꯦ ꯅꯣꯀ꯭ꯔꯤ ꯔꯤꯖꯨꯃꯦ ꯀ꯭ꯋꯥꯂꯤꯇꯤ ꯁ꯭ꯀꯣꯔꯁꯤꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯗꯨꯝ ꯇꯧꯔꯁꯨ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯤꯁꯦ ꯃꯣꯏ ꯑꯗꯨꯝ ATS ꯚꯦꯂꯤꯗꯦꯁꯟꯒꯤ ꯑꯗꯨꯝ ꯌꯥꯔꯕꯅꯦꯕꯀꯣ ꯃꯦꯟꯂꯤ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯒꯤꯅꯤꯅꯀꯣ ꯁꯤꯁꯦ ꯇꯧꯔꯁꯤ ꯁꯤ ꯆꯪꯉꯅꯤ ꯁꯤ ꯆꯪꯕ ꯀꯥꯟꯗ ꯑꯩꯅ ꯑꯩꯗꯤ ꯀꯣ ꯀꯩꯒꯨꯝꯕ ꯅꯣꯀ꯭ꯔꯤ ꯑꯦꯀꯥꯎꯟ ꯂꯩꯔꯒꯗꯤ ꯌꯥꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ PDFꯇꯣ ꯊꯥꯒꯠꯂꯒ ꯌꯦꯡꯗꯣꯏꯅꯦꯕ ꯁꯣ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤꯁꯦ ꯀꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩ ꯑꯗꯣ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦꯀꯣ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯔꯤꯖꯨꯃꯦ ꯑꯃ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯥꯏꯅ ꯂꯩꯒꯦꯗꯣ ꯑꯩ ꯁꯤꯒꯤ ꯅꯦꯠꯂꯤꯐꯥꯏꯒꯤ ꯀꯣ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯗꯥꯎꯟꯂꯣꯗ ꯃꯥꯏ ꯔꯤꯖꯨꯃꯦ ꯅꯝꯕꯤꯔꯣ ꯁꯤꯗꯩꯗ ꯗꯥꯎꯟꯂꯣꯗ ꯇꯧꯖꯔꯛꯑꯅꯤ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯤꯁꯦ ꯀꯣ ꯑꯃ ꯑꯣꯄꯟ ꯇꯧꯔꯛꯀꯅꯦꯕ ꯁꯣ ꯁꯤꯗ ꯌꯦꯡꯁꯤ ꯁꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯅꯧꯕꯅꯦꯕꯀꯣ ꯑꯩꯒꯤ ꯂꯦꯇꯦꯁ ꯑꯣꯏꯗꯣꯏꯅꯤ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯑꯕꯥꯎꯠ ꯃꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯞꯄꯦ ꯑꯗꯒꯤꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯣꯔ ꯏꯖꯨꯀꯦꯁꯟ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯣ ꯁ꯭ꯀꯤꯜꯁ ꯍꯥꯞꯄꯦ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯃꯊꯪ ꯍꯥꯞꯄꯤꯕ ꯍꯥꯏꯔꯤꯕꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ATS-friendly ꯑꯣꯏꯕ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯒꯤ
ꯑꯩ ꯔꯦꯖꯨꯃꯦꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯆꯦꯛ ꯇꯧꯖꯦꯕ ꯁꯣ ꯁꯤꯗ ꯆꯪꯉꯒ ꯌꯥꯕ ꯌꯦꯡꯁꯦ ꯑꯃꯨꯛ ꯆꯪꯉꯦ ꯑꯣꯄꯟ ꯇꯧꯔꯦ ꯇꯣ ꯁꯤ ꯍꯥꯏ ꯂꯩꯔꯤꯖꯨꯗ꯭ꯔꯥ ꯑꯩꯒꯤꯁꯨ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯔꯤꯖꯨꯃꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯍꯥꯏ ꯑꯣꯏ ꯈꯣꯠꯂꯦꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯦꯛꯁꯂꯦꯟ ꯐꯥꯎ ꯌꯧꯔꯒꯗꯤ ꯌꯥꯝ ꯐꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯦꯛ ꯃꯊꯪ ꯇꯧꯕ ꯌꯥꯏꯑꯕ ꯁꯣ ꯁꯤ ꯅꯠꯇꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯔꯦꯖꯨꯃꯦ ꯑꯃꯁꯨ ꯂꯩ ꯁꯤꯁꯤꯅ ꯑꯩꯅ ꯊꯕꯛ ꯆꯪꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯔꯦꯖꯨꯃꯦꯅꯤ ꯁꯣ ꯁꯤꯒꯤ ꯔꯦꯖꯨꯃꯦꯁꯤ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦꯕꯀꯣ ꯂꯩꯔꯝꯃꯒꯗꯤ ꯁꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯔꯦꯖꯨꯃꯦꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯩ ꯀꯩꯅꯣ ꯆꯪꯈꯤꯕ ꯊꯕꯛ ꯆꯪꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯗ ꯂꯩꯕꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤ ꯀꯣ ꯁꯤꯁꯤꯒ ꯍꯦꯛ ꯌꯦꯡꯅꯕ ꯃꯇꯝꯗ ꯁꯣꯝꯁꯤꯒ ꯌꯦꯡꯅꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ATS ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯔꯛꯄꯗꯣ ꯆꯤꯡꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯀꯔꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯤꯅꯣꯗꯣ ꯍꯦꯟꯅ ꯍꯌꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯁꯤꯅ ꯀꯩꯝꯇ ꯌꯥꯎꯗꯕꯅꯦꯕ ꯁꯤꯅꯤ ꯁꯣ ꯑꯗꯨꯗꯨꯅ ꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯨꯃꯦ ꯁꯦꯝꯕꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯦꯝꯄ꯭ꯂꯦꯠꯇꯒꯤ ꯕꯤꯒꯤꯅꯔꯗꯒꯤ ꯑꯗꯨꯝ ꯁꯥꯔꯒ ꯑꯦꯗꯚꯥꯟꯁꯀꯤꯁꯨ ꯑꯗꯨꯝ ꯇꯦꯝꯄ꯭ꯂꯦꯠ ꯃꯌꯥꯝ ꯂꯩꯒꯅꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯝ ꯁꯤꯖꯤꯟꯅꯔꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯕꯠ ꯐꯥꯏꯅꯦꯜꯂꯤ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯗꯤ ꯔꯤꯖꯨꯃꯦ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜ ꯆꯪꯉꯤ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯖꯨꯀꯦꯁꯟ ꯆꯪꯉꯤ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯪꯉꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯆꯪꯉꯤ ꯄ꯭ꯔꯣꯖꯦꯛ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤꯅꯣ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒ ꯂꯣꯏꯅꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯁꯦ ꯍꯥꯞꯄꯗꯣꯏꯅꯦꯕ ꯕꯤꯒꯤꯅꯔꯒꯤꯗꯤ ꯂꯩꯇꯦ ꯍꯥꯏꯔꯒ ꯇꯦꯝꯄ꯭ꯂꯦꯠꯇꯨꯗ ꯁꯝꯖꯤꯟꯕ ꯌꯥꯔꯦ ꯕꯠ ATS friendly advanced ꯇꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ you are gonna have to build projects you are gonna have to put your skills and you are gonna have to put your education ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯀꯥꯟꯗ ꯅꯪꯒꯤ ATS friendlyꯗꯣ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯅꯪꯁꯦ ꯀꯣꯟꯅ ꯂꯥꯁꯇꯗꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯗꯤ ꯇꯣꯞꯇ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯗꯣ ꯕꯤꯜ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯔꯤꯖꯨꯃꯦ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯍꯟꯒꯗꯣꯏꯅꯦꯕꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇꯣ ꯀꯣ ꯁꯤꯗꯁꯨ ꯑꯃꯨꯛꯀꯁꯨ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ Decode D Matrix ꯍꯥꯏꯔꯤꯕ Decode D Matrix ꯍꯥꯏꯔꯤꯕꯁꯦ ꯁꯤꯗ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯃꯤꯟꯅꯁꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯀꯣ ꯃꯌꯥꯝ RJ Coding Tips ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ RJ Coding Tips ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯥꯟꯅꯔꯕ ꯔꯤꯖꯨꯃꯦ ꯁꯥꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯇꯤꯞꯁ ꯑꯦꯟ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ ꯑꯗꯨꯒ ꯃꯊꯪ ꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯗ ꯑꯦꯟ ꯑꯣꯐ ꯗꯤꯁ ꯌꯔ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯑꯆꯧꯕ ꯑꯗꯒꯤ ꯑꯅꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯆꯒꯅꯤ ꯀꯣꯔꯁ ꯐꯥꯎꯗ ꯍꯥꯞꯆꯤꯜꯂꯛꯀꯅꯤꯀꯣ ꯀꯣꯔꯁ ꯑꯅꯧꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯧꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯅꯕ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯃꯊꯪ ꯆꯍꯤꯗꯗꯤ 1K ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯍꯟꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ 1K ꯌꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯀꯣ ꯁꯤꯒꯤ ꯁꯦꯠꯑꯞ ꯇꯨꯔꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯄꯨꯗꯅ ꯂꯥꯛꯆꯒꯅꯤ ꯁꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ Thank you so much guys for watching to this video and I will see you next time.